State Academy of Training Manipur ki Hauzik Director General Oiriba IAS Officer Thaithuilung Panmai Senja Thumja Tobugi Maralda Vigilance and Anti-Corruption Police na phare. Standard Robert School ki boarding da mahiroi nupi macha ama laikidaba adugi achumba wayel lengak na puthokpiu haina mafam kaya da wakat nifam famkre. Minister T.I. Shyam Kumar bu MLA famdagi lauthok hanabagi case da khud thunjalaroi haina Manipur High Court na YLP khidre case asi speaker gi tribunal da hankhagani. Miyoi kharana asaba bank chalan sijinaduna Mayai Lambi College da ming changadaba mahiroi chatret romdagi lupa lakh kun rom khongat khraga admission tawramdre haina ki esena phongdoraki. Labor law mapung phana chatna handuna sinni singda matam chana karaba sing phanghanaba Labor Department ki thongi singna angamba thakta hotnabiu haina Chief Minister Nongtaba Birena phongtokre. Amasung kumja English singani mapan ki July ki tang kun gomdoida Khwairambal Kaithelda nungthin popopta laikhitraba TI Rabina amadi CI Sanjit ki tararak shuba ningsing thoram ngati pangthokre. Ma'am Bukurumzari, Adom Name Grips Impact News ni Irina Thinguzamna. Hauzi Pungjas Faubugi Maru Pausing Ma'am the Pizari. Senjat Himjat Tobugi Maralda State Academy of Training SAT Manipur ki Hauzi Director General Oiriba IAS Officer Thaithuilung Panmaibu Vigilance and Anti-Corruption Police na phare. Imfalis ki Kabul Kaida ST Boys Hostel ama Sanghabagi Damag English Singani Tarada Lengakna Kaitharakiba Lupa Lak Marfutaraga Mapanga Lising Yankhaigi Senpambu Lana Sichina Ki Haibagi Maralda Mahaki Mathakta FIR Chanki FIR aduki matung inna ngarang nungthil pung amaga minute kuntra tabada additional ASP Ratna Ngashepam na luchingba Vigilance and Anti-Corruption Police ki team na ti Panmaibu phagat kibani Pharaba Panmai ngasi Imphal West ki District and Session Judge Oiriba RK Memchagi mamangda puthokhi Police ki maikaidagi Judge da Panmaibu numit marani Police custody da thamnabagi ayaba PBU haina prayer tauki Defense Council ki maikaidagi bail PBU haina Judge da che thaki judge na nakal ani gi wafam munna taraba matungda nong makhaktagi oina police custody da thamnabagi ayaba pikhi Standard Robert School ki boarding da mahiroi nupi macha ama laikhidabaga mari lenana semkiba JAC na hayeng ayupung taruk tagi hangchit ki tangkun ga mangagi ayupung taruk fauba Manipur pumbada pung kun mari gi ban kaukre nakal amaromda misi asibu yaningdaba fongdokladuna misi asiga mari lenana semkiba JAC amasung mahiroi loop M Shuna sinduna DM College gate ki mayuk nabada pakshana wakat nifam chathakre loinana ngasi ayu angan badagi hauduna Thangmaiban Assembly Constituency ki mafam khudingmakta lambi thingki Mahiroi amasung Thangmaiban Praja miyamna haurakhiba ihau aduna maram oiraga Thangmaiban Assembly Constituency ki area sing fauduna chatliba lambi singda gari chalhankhide dukan sing thonglonaki loinana miyam ki ihau aduna maram oiraga pamdaba thodok wathok sing thoklakadra haiduna Manipur Police ki personnel singna akanba moongda cheksil thorang lowbaga loinana ngak senbagi thabak sing chathaki ngasigi wakat mifam aduda Thangmaiban United Club ki President Pratap Laishang themna hai mahiroi nupi macha asigi Misiga mari lenana Manipur lengak yauna concern education minister na karigumba wafam amata haidaba amadi hangba phauba laktaba si yamna laibak thibani misi asigi matangda lengakpa ama oina misi asigi achumba puthokpinaba wahai kharadang oirabasu phongdok piramlabadi asigumba thawong asi chatharamloi Manipur lengak yauna mari lenaba loisang singna boarding adugi warden yauna boarding adubu haktheinana chalairiba mioi sing kaukhatuna achumba khangdoknaba hotnabidabadagi masigumba laibak thiba thodok asi tholaklibani mahiroi nupi macha asigi misi asi chingnaningai oi haiki
लेरिबा बोर्डिंग मोई फाउंडर से मसामुना प्रेस मीट प्रेस मीट अखोई सबसान थिगटकनी मणिपुर मियामना हाइबदी मणिपुर मियामना लोइनबक लाक्पियु सीएसओ लाक्पियु एनी ऑर्गनाइजेशन लाक्पियु सीबीआई दे सिनबीरसु कछु कायब लेते थिगलकांदा करिगुंबा अखोई इरा लेनम तारगदी अखोई बोर्डिंग से अखोई पुंसी सुप अखोई स्कूल तौजरोय हाइबना सिंगम अखोई स्टूडेंट्स सम प्रजा मियामदा लोइनबक पिरग तारगदी मधु फारमगदबनी हाइतार मसिबो मखोईगी माइकैदगी फुंदोकप लेतबसे याम लाइबक थिबने हाइता लेरिबो वार्डन मयाम सिंजे फारगा मै फादना खोतना मोई थम्मगा स्टेटमेंट लव तौदेबा मसिमक गवर्नमेंट की सेक्शन नुआइतब लाइक थीबने हयेंग अयु पुंग तरुक तगी हंचित की अयु पुंग तरुक फाउबा जेएसी न कौरिबा मणिपुर पुंबा कौरिबा पुंग कुनमरी की बन की खोंजंग असी पोइरई लैमरोल मैरा पाइबी अपुनबा मणिपुर नसु मपुंग फाना सौगतकनी हाइना चेरोल अमदा खंगहलकली स्टैंडर्ड रॉबर्ट हायर सेकेंडरी स्कूल की महिरोई नुपी मचा अमा सुसाइड तौदुना सीब नते चही नौरिबा महिरोई लेखिदबगी थौदोक असिबु लेंगाक असिना नॉन इशू दौना तुमिना लेथोकलिबा असि मिसी असिदा लेंगाक असिगी मचिन मेनबा ngamba फोर्स अमा चेनारब्रा हाइना एमएलए खुमुकचम जोइकिसना वहंग तौरकली खोयाथोंग पुखरी अचौबा मपाल कम्युनिटी हॉल दा पाउमी सिंगा उनबा अमदा थांगमैबन केंद्र की एमएलए खुमुकचम जोइकिसना हाइकिबदा हप्ता अमा फाजिलकलबा मिसी असिगी मतंगदा होम डिपार्टमेंट अमदी हौजिक लेरिबा लेंगाक असिना तुमिना लेरिबा असि ख्वाइदगी लाइबक थीबनी लमदम असिदा लेरिबा अखंग अहे अमदी पॉलिटिकल पार्टी सिंगना लमदम असिगी तुंगी आशा ओइगदौरिबा महिरोई अमना यामना चिंगनानिंगाई ओइबा मोंगदा लेखिदबा असिगी मतंगदा तुमिना लेबिगनु थौदोक असि थांगमैबन केंद्र खक्तगी थौदोकनी हाइना लौबिगनु अखोइगी युमदा मियोय अखोइगी युमदा थोकलिबा मियोय सिंगिनी खनबियु लमदम असिदा यामना चिंगनानिंगाई ओइबा मोंगदा महिरोई कया सिबगी थौदोक असि तुंगदा अमु थोक्तनबा थिंगननबा होटनबदा मियामना अमता ओइना थौदांग लौमिनसी मिसी असी सुसाइडनी हाइना लेंगाक अमदी मरी लेनबा डिपार्टमेंटना लौबीरबदी थौना लेना ऑफिशियल रिपोर्ट अमा मियामदा थंबियु मियामबु कन्विंस तौबियु लेंगाक की पांगल शक्ति की वांगमदा थेंगनदबा ngamloi haiba wafam leiragadi misi asigi matangda achum aran thigatnaba JSC na demand tawriba CBI da sinabiyu haina MLA khumukjam joikisana demand tawrakli बेबिसना सिरिब मिसिदा मणिपुर प्रजा म्यामना ngaइबा मिस्ट्री ने हाइवे स्माना आई मणिपुर गवर्नमेंट तुमिन लेथोइसे मसिजु ख्वाइदे अंगकपा 2019 गिदा थोकपा गवर्नमेंट गे ख्वाइ अंगकपा मने लौइसिने थम अखोइ सि मिन हालमने खलेन मिहातन हाइजेरिसे मसिदा अखोइ करिमुक सेनाबा लेते सरकारना असुम पुथोकनबा तौई हाइबा लेरगदी जे सिना डिमांड तरुबे सिबाइरा सिनबजु सिनबिग्रो कइनो लेरिबा सरकारसने तौबा ngमोइसंगि उरे छितगे हेना साथीबा अरुबा केसता अरुबा मिहाता मणिपुर पुलिस नो फाब मणिपुर पुलिस लोई हाइसिंगी लोई खंगी कमाई तौदगे लोई खंगो कांगबु ngतनेबा मखोइना हप्ता पुरबुद काइमो ललालाजिन पुद्रीसिदी मणिपुर मियाम ने ताबीरो थिगत कनु हाइबग समानये स्टैंडर्ड रॉबर्ट हायर सेकेंडरी स्कूल की महिरोई नुपी मचा अमा लेखिदबा अदुगी अचुंबा वायल लेंगाकना पुथोकपियु हाइना ngasi langthabal kunja awang lekai की मैरा पाइबी इमा इबेल सिंगना वाकत मिफम चथखरे वाकत मिफम अदु langthabal kunja awang lekai मैरा पाइबी वेलफेयर एसोसिएशन सिंधुना लेkai असिदा चथखिबनी वाकत मिफम अदुदा सरुक याखिबा मैरा पाइबी एसोसिएशन असिगी जॉइंट सेक्रेटरी के मोधुबलाना फोंदोरकपदा मिसी असिगी अचुंबा वायल लेंगाकना मियाम खंगना लाउथोकपियु अमदी मतम कक्तना थिंजिंदुना थमलिबा स्कूल असिदा तमलिबा महिरोई सिंगी येंगदुना यानाबा अमा पुरकनबसु लेंगाकना होटनबियु हाइना अपील तौरखी नहान तांग ट्राइन पांदा स्टैंडर्ड रोबार्टा अंगांग अमा बेबी सना हाइदना सिरिबसी मतंगदा अखोइसे अचुंबा वायेन पुथोकपियु हाइदना फमजाबनी हौजिक अचुमरान खंगदना स्कूल पुनमक थिंजंदना लैरिबसिंगजे सरकारना अथुबा मतमदा अचुंबा वायल पुथोकपियु अदुगी मथक्ता छात्र अमा सिरे मागी दमक्तदि अखोइ यामना नुंगाइतबा थमोइ सोकना नुंगाइतबा फाउजै अदुगी दमक्तसु अवाबा फोंदोकचरी अदुगा लोइनना हारिबा स्कूल असे मतम कक्तना थिंजलिबा खोसलिबा मयामसे छात्र लिसिंग मरी मंगागी पुंसी मांगदौरिबनिना मसिसु सरकारगा अथुबा मतमदा यासिनबा पोरागा हांगतोकनबा तौहनबियु हाइना खोइ थमजरी स्टैंडर्ड रॉबर्ट की महिरोई नुपी मचा अमा लेखिदबगी मतंगदा अथुबदा वायल पुरकनबा लेंगाकना होटनबियु स्कूल थोंग लोनबना मरम ओइरगा महिमसिंग तंबा फंगदना लेरिबा महिरोई सिंबु लेंगाकना मिचेंग चंगबिदुना अमुक हना महिमसिंग तंबा फंगहनबियु हाइना क्यामगई यूथ पायनर क्लब अमदी क्यामगई नुपी चौखत थौरांग लुप की मेंबर सिंगना अपील तौरकली ngasi क्यामगई हाइनौ मकोंग कम्युनिटी हॉल दा क्यामगई यूथ पायनर क्लब अमदी क्यामगई नुपी चौखत थौरांग लुप की मेंबर सिंगना सरुक यादुना
एन बेबीसना मिसिगी मतंगदा अथुबदा जस्टिस तौबियु हाइना डिमांड तौरदुना वाकत मिफम फमकी वाकत मिफम अदुगी सरुक अमा ओइना सात्र सात्रीगी मोरल सोखनगनु मखोइदी जातिगी युम्बीनी मरा लेबा मियोय आइनगी ओइबा चेराक पिबियु मिसि असिगी अचुम्बा वायल चथौ हाइबा यावबना चिंगबा प्लेकार्ड सिंग सिजिनखी People Jama, Yamna Libativa, Toka, like it of a sea, a quick young way upon Mira Pibina, Tamo Chong and White of a Pondoctari, and Robasta, Tamiba, my hero, listening a Humarizi, a queen, a sea Mangato, only Susalem, Mahitam, than a queen mang, than a letter ever say, Masiga, my Marilla, never sing a loy, nothing can be Ribasi, my hero sing Tiki and Biraga, Schoolzy, how and view, Pau the Bazaza, Yamsan to Ebasi, Masis and Docino, baby snats in Natana, a topa amata like it, a bagi Paudi, a quay Tazadri. Postmatem report say, a two bamatam that put Lebakang na put Piraga, what was on there, Potok Piro, Lusan Biro, and Haina. Haizari. Standard Robert Higher Secondary School gi mahiroi nupi macha ama laikidaba adugi achumba wayel lengakna puthokpiyu haina ngasi leima shopping amadi Governor Rota dukan phamliba singna nongmagi sintha leptuna wakat mifam phamkhre wakat mifam adugi saruk oina satra satri singi moral sokhanganu makoidi jati gi yumbini Manipur lengakna mara leba miyoi sing ain gi oiba chairak bibiyu haiba yawba placard sing sijinaki Standard Robert Higher Secondary School gi mahiroi nupi macha ama handak laikidaba adugi achumba wayel athuba matamda puthoknaba Crime Against Women's ki mihut singna Imphal West ki SP unaduna takshinkhre haina lup asigi cherol amana haidi Congress ki MLA Mohammad Fazur Rahim ke Mega Chandra yauna tongan ba miyoi sing lanai oina Congress tagi BJP da chongsinduna Minister Pham Pairiba TI Shyam Kumar bu MLA Pham dagi lauthok hannaba High Court of Manipur da tharakiba writ petition ki matang da court na Q warrant lauthokpa amadi thingnabagi wayel pidabagi thaidokpana phai haiduna case loishinkhre Impact News na fangba pawda ngasi Justice KI Snobin Singh na pikiba wayel da court na speaker na athuba matamda khongthang laukhatte haiduna court na khut thingjinduna wayel ama piba haibasi haujiki oina achumba khongthang oiroi aduna judicial discipline amasung property demand gi matung ina court na disqualification case asida khut thingjin badagi lapthokpana phai haina lapthokhibani hairi loinana case asi haujik speaker gi tribunal da hankragani Imphal West ki Yumnam Huidrom da laiba Mayai Lambi College da tongan ba semester da nauna admission tawgadaba mahiroi chatret rom dagi miyoi khutpu amana asaba bank ki chalan sijinaduna lupa lakh kunrom khomgatlaga admission tawramdre haina Kanglaipak Students Association na fongdorakli hiramasi gi matang da ngasi khoyathong da laiba lup asigi office da pangthokhiba pawmisinga unaba amada lup asigi General Secretary Seram Hemjit Nahai Mayai Lambi College da tamba mahiroi kaya admission tawkhrabasu Manipur University da registration gi thagatpada asoiba yaure haibagi wakat ama lakhi wakat adugi matung inna lup asina thigatlubada mahiroi lisingani ga humpumathoi leiba college asigi tongan ba semester da nauna admission tawgataba mahiroi chatret rom gi admission tawbagi bank chalan asaba oiramkhibani loinana oiriba phibam asida mahiroi chatret rom gi career asi mangbagi phibam da leire maram asina Manipur lengak amadi college authority na Hural Lanada admission tawbata chenariba khutpu asi phagatpiyu amadi mahiroi chatret rom gi career asi mangdana basinbiyu haiki Nakalamaromda hayeng Manipur University ki court hall da pangthokadoriba academic council gi mifam gi point number 17 da ST mahiroi khaktada scholarship pibagi matang da khanagadoriba asi mahiroi khudingmakta piba yaba scholarship ama oina khanabiyu amadi lamdam asigi historical monument kaya mangtharakliba asi kananaba chanaba department amasu Manipur University da hangbagi wafamsu khanabiyu haiki Huram Kupu Asina College ki fanse kun mayamu akoigi haina thomba asi thengnazaki maram asina college ki principal amadi ngasi gi lengang asina asigum phatraba thabak tawriba khunai asigi mahiro singbu kaisulaitana khamba amadi lalong podong uriba sing asi serak pigadabni amadi makhoi mathakta akan excel lakhukadabni loina mahiro singi care manghan ba yaroi amadi no notice am thoktuna hajigi reject chalaba sadra sing asibu re emit tongna honagadabni Lever law mapung phana chatna handuna singni singi phampham thokpa hak amadi khudong chaba sing phanghanaba lengak asina hotna duna lakli
matam chana kanabasing asi sinmisingda phanghananaba Labor Department ki thomisingna angamba thakta honabiu haina Chief Minister Nongthobam Birena phongdokre wafam masing asi lebak asigi sinmisingi apunba loop ama oiriba Bharatiya Majdur Sangha ki humphumari rak suba mapokumon thoramda phongdokibani GM Hall da pangthokiba thoram aduda athoiba mitunglengi warol piraduna Chief Minister na miyamgi yaifa thorangi thabak ama tawgi tawrubada court ki case lairamba asina chaukhat thorangda thinthaba kaya leihali manglam jatta ashoiba kaya leiramlabasu mafam chaba lam khandoktuna Anganwadi Center lising ama hena sananaba thorang tawri haiki mahakna makha taraduna asa worker Anganwadi worker amadi street vendor phamba singina thengnariba khudong chadaba sing asi lenga asina udaba nate awaba sing asigi yenglaga lenga asina tongan tongan ba scheme macha kaya paikhatliba asigi khudong chaba launana ba hotnabiu labor card pairaba sinmi singda tongan tongan ba khudong chaba kaya direct benefit transfer gi khuthangda makhoi gi bank account singda senthang pithaba haure phangpham thokpa sinmi singda khudong chaba sing asi phanghananaba department na amadi sinmi singi loop singna hotnabiu haina mahakna phongdoki थबक तौगे होनरब मतबदा कोर्ट की केस मयाम अम लेबा इवन लेबर हुजे कोई साइकिल स्विंग मशीन करी करी मयाम अम से आसागी इसेलिसा आसा सिंगी न सेलिसे नोमान बदगी निमित ताब होबा साइकिल तुम तोंगे रग लैता लैकाय दु कना ना बा येक बा केदो तर को कोई चेन सेलग तौसे मोय की फैमिली कमाइने हिंगिंगे से कोई मोय की इकोनॉमिकली कोई सपोर्ट तोनिंगे मतिन पानिंगे लेबर की एरिया लेबर की लेरिबा सिदगी मखोय द कोई मोय की डे टू डे की लाइफ द मतिन पानो कोपिनिंगे अदुबो एहानुगा हानगे द सही बताए सिस्टम नम लेतना पंपी द पिसल लंबा सैंक्शन तौसल लंबा अदगी रूल्स वाले थबक तौरम मयाम न कोर्ट सिखरगा कोर्ट की केस पेंडिंग लेबा मयाम से अखोइन थबक तौनिंग मतम द अपन मयाम म पिए बे को याम माइते बुसी Kumsa Englishing ani mapan gi July gi tang kun gahumdoida Khwairambal Kaithelda nungthin popop ta laikhidraba TI Sravina amadi CI Sanjit ki tararak shuba ningsing thoram ngasi pangthokre CI Sanjit hatpada accused oiriba TI Herojitna mahakna hatpani haina court affidavit piba laikhraba fauba tamthiraba mihat asida chenaba singi mathakta CBI amadi Manipur lengakna akanba action loba ngamdaba laibak thibani haina Working Committee of the Apunbal Loop ki maikai dagi thamlakli Working Committee of the Apunbal Loop amadi JAC against the brutal killing of TI Sravina amadi CI Sanjit Nasinduna Palace Compound laiba lamyan ba shanglenda pangthokiba tararak shuba Ravina amasung Sanjit mihat ki ningsing thoram aduga mari lenana laikhidraba ani asigi maphamda miyamna haikat laikat tamki loinana minute ama tumina leiduna laikhidraba ani asigi maphamda ikai khumnaba utki thoram aduga mari lenana Working Committee of the Apunbal Loop Coordinator Pulindro Konsamna haikibada lamdam asida amuba ain haina khangnariba abspagi marumda police amadi security personnel singna maralaitaba miyoi kaya fake encounter da hatliba leibak asida natana malem pumbada khanghan khiba July gi tangkun ga humdoi gi thodok asi chahi tara suraklaba fawbada wathok asigi matangda chenaba amata phaba chairak piba leitri nakalamromda wathok asigi matangda achum aran puthokna ba haiduna Sinariba CBI nasu hiram asigida pukning changba udri hauzik lairiba BJP na luchingba lengak asina su hiram asida pukning changba udri haina Fulindro Konsamna phongdoki लेरिबा CBI अमसुंग गवर्नमेंट ऑफ मणिपुर दा आइना थमजिनो मफमदि KSSC करी दा अकन प्रेशर पीदना लेरिबा फैन काउंटर दा जेनरिबा नो सिक्योरिटी पर्सनल खंगदे अम खंगदे एवरीथिंग इम्पोर्ट तो मैम से पनिशमेंट जो पीबंग गमद्रि मैम करिगिनो दा गवर्नमेंट मतिक सब मदु एक्शन लखत्रिबनो CBI ना अकन प्रेशर पीदि मैम करिगिनो तरा सुबा दुंबा माकी सिगिबगी दुंबा हातखिबगी दुंबा निमितनि 1 decade सही तरह मपुंग कंप्लीटेड तोइरे सी फावबदा माकी दमत जस्टिस पुथोकपिदबा अमदि हेरोजि मसामंग हालिबा मसामंगनसु आइना हाले हाइदना एफिडेविट पिख्रबा सी फावबदा तुमिनना लेसनबा अमदि काइमत लेंग लेबा हाइबसे इट इज वेरी अनफॉर्चुनेट अथुबा जस्टिस से मसे पुथोकदबनी मदे जेनरिबा सिक्योरिटी पर्सनल पुलिस मरुइना नत्रगा हायर अथॉरिटी पॉलिटिशियन होइग्रा एट एनी कॉस्ट मदु बिफिटिंग पनिशमेंट पिगदबनी हाइबसे वेरी क्लियर एकोगी खोलाउनी एकोगी पांदमनी laikhidraba CI Sanjit ki apokpi CH Taratombina mahaki macha laikhidaba chahi tara fajilakle mahaki machabu nusi leitana hatkiba miyoi sing mahakna leidige matamda chairak matik chaba chairak phanghaningi haina Taratombina phongdorakli
ꯑꯩꯒꯤ ꯏꯆꯥꯒꯤ ꯋꯥꯌꯦꯟ ꯆꯍꯤ 10 ꯍꯥꯏꯕꯧꯗ ꯑꯆꯨꯝ ꯑꯔꯥꯟꯕ ꯑꯃ ꯄꯨꯊꯣꯛꯄꯤꯗꯦ ꯉꯁꯤꯕꯨ ꯆꯍꯤ 10 ꯍꯥꯏꯕ ꯃꯅꯨꯡꯒꯤꯗ ꯑꯆꯨꯝꯕ ꯄꯨꯊꯣꯛꯀꯗ꯭ꯔꯥ ꯑꯩ ꯊꯥꯖꯕ ꯄꯣꯛꯑꯦ ꯃꯃꯥ ꯑꯩ ꯍꯤꯡꯉꯤꯉꯩꯗ ꯑꯆꯨꯝꯕꯗꯣ ꯈꯪꯅꯤꯡꯉꯦ ꯆꯥꯅꯤꯡꯉꯦ ꯈꯪꯅꯤꯡꯉꯦ ꯑꯩ ꯍꯤꯡꯉꯤꯉꯩꯗ ꯏꯆꯥꯅ ꯉꯁꯤꯕꯨ ꯑꯔꯥꯟꯕ ꯆꯠꯂꯝꯕ ꯇꯥꯔꯗꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯇꯦ ꯁꯔꯀꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯟꯇ ꯂꯩꯇ꯭ꯔꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯦ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯤꯗꯤ ꯉꯥꯏꯔꯦ ꯀꯔꯤꯒꯤ ꯀꯦꯁꯁꯦ ꯅꯝꯁꯤꯜꯂꯒ ꯆꯍꯤ 10 ꯍꯥꯏꯕ ꯅꯝꯃꯤ ꯀꯩꯒꯤ ꯊꯝꯕꯤꯔꯤꯕꯅꯣ ꯊꯥꯡꯒꯥꯜ ꯕꯖꯥꯔꯗ ꯂꯩꯕ ꯚꯩꯔꯣꯗꯥꯟ ꯃꯦꯛꯁꯋꯦꯜ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯚꯩꯔꯣꯗꯥꯟ ꯃꯦꯛꯁꯋꯦꯜ ꯍꯤꯟꯗꯤ ꯁ꯭ꯀꯨꯜ ꯄꯨꯟꯁꯤꯟꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯃꯗꯤ ꯑꯋꯥꯠꯄ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯌꯦꯡꯂꯒ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯨꯕꯤꯈꯣ ꯍꯥꯏꯅ ꯁ꯭ꯀꯨꯜ ꯃꯦꯅꯦꯖꯃꯦꯟꯠ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ ꯉꯁꯤ ꯊꯥꯡꯒꯥꯜ ꯕꯖꯥꯔꯗ ꯂꯩꯕ ꯚꯩꯔꯣꯗꯥꯟ ꯃꯦꯛꯁꯋꯦꯜ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ स्कूल असिगी ओजा महिरोइसिंग अमदी स्कूल कमिटी की मेंबरसिंगना सरुक यादुना लेंगाकना स्कूल असि हाई स्कूल ओइना पुनसिनबा यारोय हाइदुना वाकत मिफम फमकी वाकत मिफम अदुगा मरी लेनना भैरोदान मैक्सवेल प्राइमरी स्कूल मैनेजमेंट डेवलपमेंट कमिटी की मेंबर ओइरिबा CI चंद्रमणिना हाइकिबदा लेंगाकना लमदम असिदा लैरिबा स्कूल सिंग खरा हेना फगतनबा पांदमदा पुनसिनगनी हाइबा वारेप लौरकपा थागतनिंगाइनी अदुबु भैरोदान प्राइमरी स्कूल असि कैंपस असिदा लैरिबा हिंदी स्कूल दा पुनसिनगनी हाइबा वाफम असि लेंगाकी अचुंबा खोंथांग नत्ते स्कूल इंफ्रास्ट्रक्चर सुना लैतबा लोइनना मतिक चाबा कैंपस लैतबा मफम असिदा हाई स्कूल ओनगनी हाइबा वाफम असि हानैदगी लेरक्लबा स्कूल असिगी थबक थौरमदा अकाइबा ओइना थोकनी हाइरी प्राइमरी स्कूल असि हानगुम लैहनबियु लोइनना हाई स्कूल असि खरा मफम चाबा अमदा होंदोकपिखो हाइना CI चंद्रमणिना अपील तौरकली हाई स्कूल खक्तंग हाई स्कूल ने मम्मी ओइन थंबिरगा इंफ्रास्ट्रक्चर कैन लेतना अदि प्राइमरी एन तोजरम एक्टिविटी मैम दिसि लोइन मांगलगा हाई स्कूल ने थमगदी मसे स्टेट की ओना फबो ओइदो मानदे ऑनरेबल कैबिनेट मिनिस्टर सिंगदी थोइना मुन खंबिरम कैबिनेट डिसिजन लोना तौरिबनि मसिदा मसिदी फिल्ड स्टाफ लेरिबा JDO होय DIA हिन खंबिगदबनि अदम मखोइ रिपोर्ट हम लोबिर कांदा मसिदा हाई स्कूल में थंबजि मुदिक चाबरा चादबरा याबरा यादबरा हाइबसि कैंपस सिदा चानबरा चानबरा खंबिरगा मसिदी हाई स्कूल थंबसि सिदे कछु डेवलप तव यारोय हाइबसि इंफ्रास्ट्रक्चर कैन लैब थंब यारोय दो पोनिना हाई स्कूल जिना अतोपा मदा एमालगोन तक्सन बिखरो अदो प्राइमरी सिने एज इट इज प्राइमरी वन थंबिरमगा सि कैंपस सिदेदा मटिक चाबा प्राइमरी में वहिनबसे सरकारन मसिदे होनबियु हाई कोर्ट ऑफ मणिपुरना तुरेलदगी नुंग लेंगोय पेकपा थिंजिनखिबा दु हंदोकपियु हाइदुना थौबाल दाम मनाक्ता मियाम गी मिफम पांगथोकपगा लोइनना खोंगचट अमसु चटख्रे मियाम की ओइबा मिफम अदु इम्फाल ईस्ट की मनुंग चनबा थौबाल दाम की खा थंगबा माइकैदा लैबा तुमु खोंगदा पांगथोखिबनी मिफम अदुदा तुरेल अदुदगी नुंग लेंगोय पेक्तुना सेल तांजरंबा मफम कयादगी सिनमिसिंग अमसुंग नुंग लेंगोय चिंगबा गाड़ी ड्राइवर सिंगना सरुक याखी मियाम अदुना नुंग लेंगोय पेकपा थिंजिनबा असिना नोंमगी सुनोमदुना सेल तानबगी लंबी कक्थटपीरे असिगुंबा सिनमिसिंगबु वाहनबगी थवंग असि यानिंगदे हाइना फोंदोकनरकली मिफम अदु लोयरबा मतुंग तुमु थोंग कम्युनिटी हॉलदगी लेंगोय पेकपा याहल्लु हाइबगी पाउजेल पुबा खोंगचट अमसु चटखी खोंगचट अदुदा सिनमी गाड़ी ड्राइवर दा नतना महिरोय कया अमसु सरुक याखी नुंग लेंगोय सुदना इसासिंगी लेरिक लेसु तमनबा अमदी पुनमक नोंमगी खुसुमन हिंजरी बलमदा मसिदा मणिपुर हाई कोर्ट की ऑर्डर थोक्तना नुंग लेंगोय सुजरंबा थिंगनी हाबसे तौबिनु अमोना तोरेल असिदा नोंमगी खुसुबना सुजरोगा पुछलागा अखोनी हिंजरीबा अखोइसे तौबिगनु साइसु लाइक तंबगिदसु वारे अदगी हिंदबा लबिदा लोइनबा वारे लोइना मरी लोइना हाई कोर्टना अथिंगा थंबिबसे सिमिसिंगी अवाबा येंगा तौथुपियु अतुपियु अमरोमदा हाई कोर्ट ऑफ मणिपुर की मायोक्ता थौबाल तुरेलदगी नुंग लेंगोय पेक्तुना पुरंबा गाड़ी 13 फागतख्रे थौबाल पुलिस अमदी थौबाल रिवर कंजर्वेशन कमिटी की वॉलंटियर की अपुनबा टीमना गाड़ी 13 अदु थौबाल मेला ग्राउंडगी फागतखिबनी अरोनबा पाव अमगी मतुंग इन्ना गाड़ी 13 अदु ngasi नोंयाय मतुंगदगी नोंगालमदाई फावबदा फागतखिबनी ngasi ड्राइव अदुदा याइरिपोक खोइरोमदगी एस ननाव कौबा अमगी गाड़ी अनि एस कुंजेश्वर कौबगी अमा W सनाहल कौबगी अमा के सुनील कौबा अमगी गाड़ी अमा के आइस मेरा कौबगी गाड़ी अमा यारिपोक मालोमदगी मोहम्मद रहमान की अमा मोहम्मद इशुब की अमा मोहम्मद आबजाद की अमा हाइट्रिक पोकपीदगी के आइस अवदाला की अमा अमदी सिखोंग खुनौदगी एस थरोबी की गाड़ी अमनी
ꯅꯨꯡꯂꯩꯉꯣꯏ ꯌꯥꯎꯔꯤꯕ ꯒꯥꯔꯤ 13 ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔ ꯅꯠꯇ꯭ꯔꯒ ꯍꯦꯜꯄꯔꯁꯤꯡ ꯗꯤꯄꯨꯇꯤ ꯐꯣꯔꯦꯁꯠ ꯔꯦꯟꯖꯔ ꯑꯣꯐꯤꯁꯔ ꯊꯧꯕꯥꯜꯒꯤ ꯈꯨꯊꯥꯡꯗ ꯗꯤꯚꯤꯖꯅꯦꯜ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯔ ꯊꯧꯕꯥꯜꯗ ꯁꯤꯟꯅꯈꯤ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯗ꯭राꯏꯚ ꯑꯁꯤ ꯆꯠꯊꯈꯤꯒꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯍꯟꯊꯔꯕꯁꯨ ꯑꯆꯧꯕ ꯃꯁꯤꯟꯁꯤꯡꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗꯒꯤ ꯅꯨꯡꯂꯩꯉꯣꯏ ꯂꯣꯟꯅ ꯄꯦꯛꯄꯒꯤ ꯊꯕꯛ ꯑꯗꯨꯃꯛ ꯆꯠꯊꯔꯤ डाइट की ओजासिंगना आरोपी इंग 2018 यानिंगदबा फोंदोक्तुना मसिगी मायोक्ता वाकटमिफम चथखरे मसिगी वाकटमिफम अदु डाइट एम्प्लॉइज एसोसिएशन सिंदुना लम्फेलदा लैबा एसीआरटी गी मैन गेट मनाक्ता चथखिबनी ngasi wakat mifam aduda diet employees association ki president ke radhakantana hai diet ki oja singna phangliba pay structure asi hengat pinaba wafam yauna tongan ba wafam kaya mari lenaba singda thamba laikre loinana thabakda onthok pinaba haiduna mari lenaba singda takshin ba laikre ngasi faubadasu lepa laitana takshin duna lakli adubu thabakda onthok pa laitri diet changliba senior lecturer sing asi english singani 18 yauraba faubada हाना फंगबा पे स्ट्रक्चर दगी अहोंगबा लेत्री थौंग असि यानिंगदे आरोपी इंग्लिश सिंगनी 18 असिलसु करिगुंबा फैसिलिटी अमता डाइट की ओजासिंगदा पीदे हाइकी 1990 अदायदगी हुजिक फौसी वारगा लाबनी 2011 अदायद कोई रेगुलर तारकंदा ऑल इंडिया की वइना चलिबा पैटर्न अदगी नॉर्थ ईस्ट फंगनरिबा डाइट लेक्चर सिंगी ग्रेड एसी 5400 यौनखरबा अदुना स्टार्टिंग ओइग्रा फावदा मणिपुर ददी अखोइन हेक्संगपदगी 4400 ता दुम लेंगदना लेबसिमा अखोइ यानिंगदबा फोंदोकचबनी अदुगा हुजि अखोइना फंगिसी 10% स्टेट शेयर नि 90% गवर्नमेंट ऑफ इंडिया ने पीबनी अखोइसी गवर्नमेंट ऑफ इंडिया की स्पॉन्सरशिप मखादा लेबा अखोइना 10% पुथोकपगुंबनी 90% मोइना पुथोकपनी परम अदुना स्टेट की इकोनॉमी दा पीआईसी की इकोनॉमी दा याम कन्ना रिफ्लेक्ट तौगदबसु लेतबा मरमना 10% खतंग स्टेट न शेयर तौरिंगै सिदा अखोइ की फंगफम थोकपा पिफम थोकपा आरओपी की केनो सिदा पिकना लेरिबसे खितंग मतिक चाना मरम चाना हाइगेट पिननबगी अदुगुंबा खोंजंगनी खोंग हामबगी लैनाना मरम ओइरगा सीबगी चांग हंथहनबगी पांदमदा ओआरएस वीक 2019 ngasi जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंसेस जेनिम्स की हॉस्पिटल कॉन्फ्रेंस हॉल दा पांगथोखरे थौरमदु Pediatrics Association Manipur Sinduna ORS The Amrut in Diarrhea Haibathim the Pangtokibani Thoramaduda Sarukiakiba Jenims ki director Professor TH Bhimona Fongdokibada ORS oral rehydration therapy na pikliba angang singna khong hamthaduna nabadagi kanba ngamgani amadi khutsa sapona ningthina hamdokpasu yamna mathau tai khutsa ningthina hamdokpa khaktana khong hambagi lainadagi khara makhaidi hanthahanba ngamgani haina fongdoki थौरामदुदा जेनिम्स की मेडिकल सुपरिंटेंडेंट एन जितेंद्र अमसुंग पेडियाट्रिक्स का मरी लेनबा डॉक्टर सिंह ने सरुक याकी कैसामथोंग असेंबली कंस्टिट्युएंसी की मनुंग चनलेबा सेमजिनद्रिबा लंबी सिंह इसिंगी पाइपलाइन थिंगबा लोयरबा मतुंगदा अथुबदा सेमजिलगनी हाइना कंस्टिट्युएंसी असिगी एमएलए सु ओइरिबा मिनिस्टर एल जयंत कुमार न फोंदोरखली वाफम असिंग असि एमओबीसी की मखादा अनिसुबा फेस की ओइना कंस्टिट्युएंसी असिगी बेनिफिशियरी सिंगदा टेलरिंग मशीन एम्ब्रॉयडरी मशीन अमसुंग जीआई सीट यंथोकपगी थौरमगा मरी लेनना फोंदोखिबनी मिनिस्टर न मखाता न फोंदोखिबदा कैसामथोंग कंस्टिट्युएंसी असि हौखिबा चही कयादा कंस्टिट्युएंसी असिगी मिहुत ओइरंबा सिंगना निंगथिना सेमजिनबा वाटखिबा न मरम ओइरगा हिरम कयादा सोथरखिबनी अमदी कंस्टिट्युएंसी असिगी एमएलए अमा ओइना महाकना सेमगतनिंगबा कया लेरबसु मरक्ता बोट कादबा कया यावखिबना मओंग ताना सेमगतपा ngamkhidabani amadi paikhatkadaba thabak kayasu nongchingki phibam phattabana thintaduna lakli maram aduna constituency asi chaukhatnaba hotnabada political gi oiba khudong chaba launaba hotnabagi mahuta punna chaukhatminanaba hotnasi amadi mahakna paikhalakpa thabaktasu saugatpiu haina appeal tawrakli अखोइना मुकाबा मी नमुकाबा अखोइना मुकाबा तौदना सम अल्टरनेट ओन सम लाकपनिना अखोइना संगत चनिंग चांग सि मदु यौना चेनम ngamदब हाइबा ताइ अइ बहुत काबिर कांगबु सिंगदना मोंग ताना मोइना केंद्र की ओइना राजनीतिक नतब केंद्र की डेवलपमेंट की ओइना तौबिरमबा मो याम फाबा मोनि छ कैमता पुंगांग हांग थम अतुखुइ थममनिना अहांग मेन बसिंगदो मदुगी मथौदो अखोइना ओरकपनिना मदु संगतना होनबना मतम चंगबा हाइबा ताइ कैसाम केंद्र द इसिंग याकुइ साथिनो वाइ लंबी फते हन हाय ड्रेन फते न हाय बट सिमा तोरमदे द किसानो केंद्र गा दुई केंद्र के तांग न बदल तो न हारिबा इचिन नाउ सिंग दिसु लेपगा मोइना लाउबी मोत पुथु पिलु फते लाइबक याम फरे अदबु मदुई मथकता कदिम बॉयसन सेंगप गांदा मोइ मसब तो अमथं उजरगदे याम नंगागे दो
Haz Lai Khuramba Chatkadabasingda Chief Minister Nongthobam Birena Imphal International Airport ta Thindokre. Ahanba tangkaki oina Manipur State Hajj Committee gi makhada chatkadaba lainingba chamaga marfutarani thoibu Chief Minister na thindokpaga loinana Hajj chatpada tekta kaidana khudong thiba yaudana yaunanaba amadi amuk halaknabagi yaifa paujil piki paujil pibatanatana Hajj Khuramba aduda Manipur gi oinasu nungaiba yaifaba ing tapa nusi chanaba lamdam ama oinaba nibira uhaiki Lining sing adu MSIC gi Chairperson Maulana Abdul Salam Amadi Khadim ul Hazaz Muhammad Rashid Ali na luchingduna Imphal Thadoki Hayengsu Lining Chani ga humputaruk amasu Haski damak Imphal Thadok lagani National Sports University NSU gi Permanent Campus Imphal West ki Kautruk Harau Thelda athuba matamda Semgat Sagatpa loiduna session hauna bahotnabiyu amadi University asigi ahangba phamsing athubada mention biyu ahangba phamsing mention bagi interview Imphal do oina pangthokbiyu haina desam gi cherol amana khanghalakli Thobal District Police ki SP Dr S Ibomcha gi micheng makhada Lilong Police Station gi team amana Lilong Haurebi Ubak Thong makhada tihumbagi thabak chathabada miyoi amadagi SP capsule cough syrup amadi double barrel gi nongmai amaga phare Faraba miyoi atudi lengak Lekai asimaktadagi Muhammad Zial Haq Chahi Kunga Nipan Apokpa Muhammad Abdul Salamini Faraba miyoi asigi mathakta Lilong Police na case ama lakhatuna makhatana thigatpa haukre hairi Matang swaisida break ama laujagi break ki matungda English singani tara taruki April thada nonglei nuksitna akai atoi thokhan kibadagi sijinaba yadana leiraklaba mayang Imphal constituency gi Samushang Primary Health Sub Center gi phibam ngasi fawba lengakna yengshinbidana leibagi matangda Impact News ki report amadi Manipur amasung malim gi tongan tongan ba ipausing puduna lakchigi Impact News ko meeting ta lebi nungairaba paw mayam bo mukana taram nokchire bulletin asigi makhata ba paw miyam de pizari Manipur lengakna hakshelda ahenba meeting changani haina Thengkhang kayarakta laujarabasu thabak oina pangthokpa ingam ngamdri hiramasigi matangda Impact News ki reporter Elangwam Mushuktagi akhanaba paudam ama Hojik aina laiba mafam asi umang sunate aduga Manipur gi yamna manung hanjanba singi mafam ama sunate Imphal West ki mayang Imphal kendra gi manung sana laiba Samusang Primary Health Sub Center gi phibamni Phibam masi kumjali singani tara taruki April tara mangada Manipur pumbada sitkiba akan banawnai nungsit adugi khudol amani Hanadi civil dispensary na doctor laidana magi staff kari mayam laidana masigi lerami adu matam khargi matungda government gi ahong balakpada ekoi masi sub center no onthokre sub center onthokpadi anoba building macha chi sare adubu kang khangokdana 2016 gi nongluksi akan baduda haiba hospital chi ayamna thude pagum samanare mai loi chale loi humtekre sinaba yadana lere hoji staff taruk lei nurse kari mayam se koi sub center onthok matungda masigi si koina phambam leitabadagi masigi berenda gi saruksida tam khargi oina phambani makhoisu irena phambam leitamnina masi irena moisu staff singji kadre akan ba nonglei nungsina humdok khibadagi sub center asi phibam zadana laibagi mathakta staff singna leina ba saramba quarters su yengsin bidabana maram oiraga ngasidi narak mongsong marakta akai atoiga loinona sijinabam khangnana leiri maram masina mafam asida mi sangbada akiba phawre aduga yamna ngakliba amana sub center asi haukiba sahi kungi mamangdagi thagi tolob ama phabu phangdana masagi sahi humpu helaba ahal amana chokidar oiduna mi sangba tanaraba sub center asibu yengchilamba asini to ki piti adu hona mena ko si ngon jangban khrase sum ko khang ba tare atanda wada thoktra torami toramadagi Mausaka Hikisana medical pari with them, Kanosing the Kakre.
nonglai nungsina hundokhiba sahi mari helaba sub center si nauna semjin binaba laikai miyamgi maikai dagi lainga ki mari lainaba singda karak hanna hajakhiba laire masigi mathakta kendra gi MLA na phawba karak hanna sembi naba dio letter ikhiba laire adubu ngasi phawba kanaba laitri mamangda palamba congress laingak amadi hauzik paliba BJP na lusingba laingak asina hanna nongma phawba yengbiraktriba sub center si akoibada laiba miyamna di nauna sengba haningbagi apamba laihori masigi mathakta sub center asibu primary health center amagi thakta on khatuna akoibada laiba mioi lising taruk henbagi ana laingi lamda khudong saba pihanbasu pamhori mari leina department kaya dasu koi si thajakhre masigi sangka pinaba koi kya manam su haikre ngasi bawa sarkar asina miyeng chambilaktaba karigumba thaba amata paika pilaktaba si yama laibak thibani masi athuba matamda sarkarna miyeng chambinanaba athuba matamda infrastructure sing waliba sing asi miyeng chambilaknaba haidana club ki side tagi impact ki kuthang dai thamjari laingang na paikhatpa sakhot thawangi thabak singda atai da akola han naiba yaraga su health sector asidi priority number 1 da thamnaribani adubu samusang primary health sub center gi hauzik laiba phibam asida ngasi phawa lainga asina miyeng changbiram da haibasi lainga asigi yamna ikai ningai ni aduga akoibda laiba miyam asigi da khwadi laibak thiba amani impact news ki da miyam da paudam jari baisa erama musuk samusang State asigi chingi district sing da laiba miyam da mit sokpa madi mit ta narakadaba laina layong singi yamna sel yamna changdana amadi laina layengba phanghanabagi pandamda Churachandpur district da ahanba oina vision center hangtokre sija hospital da chalaigadaba vision center adu district asigi Chengkongpangi mission for vision gi makhada sija eye care foundation na WEN giving foundation gi matenga loina na hangtokibani Center adu Agriculture Minister V. Hankhalianna National Program for Control of Blindness ki State Program Officer Dr. K.H. Rajendra Masung Sija Hospital ki Muhammad Dr. K.H. Palin Galoina Hangtoki Thoramadu the Agriculture Minister Hankhalianna Churachandpur yauna Chingi District singda mit ki laina layong sing layeng bada khudong chaba watpana Imphal da chatlaga layeng nei Center asi hangbasina district asigi mayol danatana manung hanjinba mafam singda laiba miyoi singbusu sel yamna tingdana layeng ba phanglagani khanbada nungai ba fawi haina phongdoki Due to lack of specialist doctors, especially in the eye sector, we are having this in the private sector for the first time in the history of the district that Sija Vision Center is being inaugurated today, and I hope and pray that God will help us in their endeavor, and it will be successful and help a lot the people who are suffering from eye problems, vision problems. Thoramadu saruk yakiba Sija Hospital ki MD Dr. K.H. Palina Mission for Vision na Sija Eye Care Foundation bu afaba thabak asigi dama khanbirak pahaibasi foundation asigi oina chauthok chaningai ni mit sok pahaibasi ningthina yengthoklaga phahanba yai cataract na mit tanghalakadauba adu matam chana operation tawhoduna kalhoba ngami miyamna matam chana center asida laktuna shell yamna tingdana yengthok hausi haina paujelakhi and they are missing this vision simply because of the ignorance, simply because the facilities are not available, they remain blind. So we have a huge responsibility in Manipur. So this particular vision center will definitely help in detection of the cataract because we are looking for outreach centers. We cannot cover the entire state, all the districts, but we are going to give, we'll make an attempt to give this vision center in almost all the districts of the state, and the government of Manipur also will definitely help us. Nauria Pakang Lakpa Kendra ki Hanagi MLA RK Ananna Labukta ising phangdabagi awaba mayok nariba
Kwa Kaithel Konjeng Lekai Amadi Mongsangai gi Longmisingda ising chingnaba pamsing yenthokre. Kendragi miyamna ising phangtabagi lau uba yatabagi awaba mayok naringai chairak asida local MLA na lotuna laiba asi laibak thibani haina hanagi MLA RK Ananda phongdokre. Ngasi hanagi MLA RK Ananda hakthengna chatuna Kwa Kaithel Konjeng Lekai gi lokol amadi Mongsangai makha Lekai gi lokol singda ising chingnanaba longmisingda khutsinaki loinana pamsing asina ising pigadoriba lokol sing hanagi MLA na longmisinga chatminaduna yengshinki July tha loksilaklaba asi faubada lobuk singda piba ngamhaudrabadi state asida chak tangbagi awaba mayoknagani haina RK Ananda cheksilwa thamlakli अखोइसु यारेंगेदी याम ngangningde अखोइसु एमएलए सही तरा ओइरमनिना सी अवाब म्याम सि मोइसु अवाब म्याम थेंगनरमगनी मिनिस्टर ओइबसु पामंगरी अदुबो लेबाकी वाथोक लेरकांसिदा अदुना लुमदे हाइजबदुने ना थमजनिंगिसि अइना मा मिनिस्टर तानरेबदे हाइदे हाइजरोय मैमना हाइनबदुनी केम तवी हाय अमा तवी हाय सरकार की हुजिक लाइब सीएम सिंदोकनी अम हाय एट सम पॉइंट ऑफ टाइम अखोइ पार्टी मनुंगिने अम हाय अखोइ ताबदे अम वारेब सी मैमसे अदो प्रजाद मसी वाहंदरगदी प्रजाद सी अवाबसी सैथिंगसे थेंगनहंदरगदी अखोइ वांगांगदरसु याबा बट द पीपल आर सफरिंग अखोइगी प्रजा मैमसिंग मणिपुर मियामसिंग ngasi सफर तवेबा बिकॉज ऑफ दिस सिना मरम ओरगा अना अखोइ तुमि लेतो यादन ngasi जे अखोइ थोलैनी Nakalamoromda Nauria Pakhang Lakpa Kendragi Oina Nafsagi Makada Beneficiary Singda Pigadaba Cheng Water Singda Piribasi Concerned Minister Amadi Authority na Micheng Changbiyu Kendragi nominee Nafsagi Cheng Water List Yenglaga Cheng Pi Hairiba Wapamasi Ek Asigi Rule the Yaudaba Wapamni Crime Ni Akanba Legal Action Lakani Haina ex MLA RK Ananda Cheksilwa Thamlakli Nakalamaromda Irom Lekai da Lairiba Tampa Girls Upper Primary School asi Mamangda JV School ga punsinduna semkrabani School asi amuka Laingakna Chingtham Lekai Upper Primary School ga punanaba hotnariba thaurang asi lepiyu haina RK Ananda appeal tawrakli पंचायत की मेंबर्स सिंग द थागलंबा मैम सिंग जी हाइतारे अकोइना सिंगरी यारनी नायना मतमदुदा अकोइना कम्युनिकेट तौगी बाहाय हाइगदरा अकोइ ऑफिशियल तौगिबदो मदुई बेसिस सिंग पीब तारगदी ngasi हनकी सिदगी साउगे साउजेसदो ngasi फंगम थोको मिंग फंगी मैम सिंग जे ngasi टोपियो लाखदौबा सिंग येनबसे आनी अरानबा सिंगदुदी लॉ विल टेक इट्स ओन कोर्स हनदकतगीदी बेनिफिशियरी एंटाइटल तोबा सफरिंग बेनिफिशियरी हुजे अंगांग सही ट्राइबल सुदबा लाइरबा अनुंग मैम ngasi मा मपाना सही लुपा 30 लेतबि ngasi चिंग लेबा ngamdana ngasi Sara heli मैम सिंग द पियम थुए ना आइडिया दमाई फिल तवे अन मसे खुदक त सुथोकदम ना हाइबि माइ दो अखोइ कमिटी की माइके दगी ऑन बिहाफ ऑफ अखोइ केंद्र के सफरिंग पोटेंशियल बेनिफिशियरीज मैम की बिहाफ तगी अवाना मैम सिंग सिदि अचुंब पांब कामु की बिहाफ तगी ngasi डिमांड तौरिए Manipur da ikang thoklabanina lengakna napsagi cheng miyam da marangkaina phanghanbiyu amadi athuba matamda assembly mifam kauna bahotnabiyu haina International Peace and Social Advancement IPSA gi cherol amana khanghalakli Malemgi atai mafam singda pangthoknabagum Observance of World Population Day 2019 gi thauram ngasi kiamba ningshin changlen Bishnupur dasu District Health Society amadi District Family Welfare Bureau Bishnupur na sinduna pangthokre thauram asiga mari renana District Family Welfare Officer Bishnupur P Mera Zauna haikibada World Population Day thenglabasu thengna ngasi pangthoklibasi malemda mama obi singdana pamdana miron bana ka hena missing hengalakpa asina akaiba piraklibasing mama obisingda amadi imungda piriba awabasinggi matangda khangminanabagi pandamda thoram asi pangthokpani haiki ngasigi thoram aduda Bishnupur Municipal Council ki chairperson L Maniyaima District AIDS Officer Bishnupur Dr L Raichandra District Malaria Officer Bishnupur Dr TH Nabakishore amadi District asigi tongan ba office staff sing amadi miyoi singna saruk yaki Loktak Livelihood Mission Kumang Chausil Handuna Thabakta Ontokpana Ahanba Thaudang Oigani Haina Bishnupur gi Nauna Deputy Commissioner gi Thaupuriba Nita Arambam IAS na Phongtorakli District asigi DC Oiramba Pawan Yadav IAS amadi Nauna DC Oigadoriba Nita Arambam IAS ka Phamsinabagi Thauramda Phongtokibani Ngashi Bishnupur gi DC Complex ta Pangthokiba Thauram aduda Nita Arambamna Taram Makha Taraduna District asigi leiriba level officer singna pukchel singna transparent leina thabak taunana ba appeal tauki loinana mahakna achumba thabak paikhatpada miyamna mateng pangbina basu haiki
Social and emergency response to disaster and natural calamities haiba lamda awareness come hand-on training program among asi Bamun Laikai da leiba Brahmapur Social Club ta pangthokre. Imphal East ki Deputy Commissioner Dr. Rangita Bali Waikhom IAS ki micheng makhada District Administration na Indian Red Cross Society ka khutsamnaduna sinkhiba thauram aduda Red Cross Society na khudong thiba tholakpa matamda aikhoina matau karamna niyom ngakna amadi karamba first aid लौखटकदगे हाइबना चिंबा मियामदा उतखी थौरामदुदा सब डिप्यूटी कलेक्टर पोरोमपात हाइशनाम रोमियोना खुदोंग थिकपा थोलकपा हाइबसी आर्थक्वेकना चिंबा लाकपा मतमदा अखोइना मिपाइबा पोकपगी महुत्ता पुकनिंग फाथादुना लौखटपा याबा चेक्सिल सौरांगसिंग लौखटकदबनी हाइकी थौरामदुदा महिरो यावना लमदम अदोमदा लेबा मियोय चाम हेनबना सरुक याकी Imphal West Commando amadi City Police Mobile na ngasi Family Welfare Road Rup Mahal Teng Hau Kaithel amadi BT Road ta thiumbagi thabak chathakre. Additional SP Operation Imphal West AG Sharma gi micheng makhada ngasi nungthil pung 3:10 chatpa matamdagi pung 3:30 chatpa matam fauba chathakhiba thiumbagi thabak aduda miyoi chamaga kun verification tauki. Maduda masagi saktak che puthokpa ngamdaba miyoi 15 bu makha taba wahang pahang chathanabagi damak City Police Station da pukhi. Technopol Chief Association ki makhada laiba khulgi ningthau amadi tongan ba miyoi 13 ngasi BJP da yaukre BJP member enrollment ki thoram adu More Trade Center da pangthokhibani Mission for Integrated Development of Horticulture Scheme ki makhada organic product ngaktagi oiba retail outlet amangarang Kaisamthong RKCS Gallery manak da hangdokre Department of Horticulture and Soil Conservation Imphal West ki makhada hangliba outlet asida organic khaktagi oiba matam gi mana masing sing phanglagani hairi hingminabagi lambel haiba wakhalon da pangthokpa thauram amada differently able singda wheelchair sing khutsinakre Imphal East ki haikak mapal awang lekai da leiba Vision Foundation School da Padmashri Laishram Navakishore Charitable Trust amasung Vision Foundation School na sinduna thauram adu pangthokibani thauram aduda differently oiba miyoi marida wheelchair sing khutsinaki Professor RK Lenin Padmashri Navakishore amasung Makkeng Dolai Thabigi Zilla Parishad and Sanatomba yauna miyoi kayana thauram aduda sarukyaki Awareness come voluntary blood donation camp among asi Janimski Blood Bank and Transfusion Unit ta pangthokre Thauramadu St John Foundation Imphal na sinduna State Blood Cell NHM amadi State Blood Transfusion Council ga khutsanaduna sinbani miyoi kuntrana lemna EP ki Nongmagi oiba lemna layeng bagi camp amang asi pisum thong ningom leirakta pangthokre camp adu Yaifal Lamjing Club na sinduna Chingtam Healthcare gi matinga loinana pangthokhibani camp aduda diabetes thyroid liver arthritis amasung obesity na chingba tongan ba laina kaya doctor singna screening tauki amadi hidak langthak singsu ataba mamalda phanghanki May Kudimakta Nadiakna Dulaita and Lenewidamata Kogechington Healthcare Center sponsor to Biraga Hozaki Amna Satirabalena diabetes, gouty arthritis, then obesity, liver amadi thyroid hybrid singba sugumba Satirabalena sing a screen taro matunda medical gi Wabatangbang amadi Ekoi Tangai Fadana Sangbada Darka Leba Amanyam Hidak sing as you saw Maman Atab Romda when a miam the supply talks about miam the Panganjaba, Madagi Panda, the Pangtok. Reverend Father Sony Thomas Bu Catholic School Kanchipurgi Principal Oina Amog resume Tauhanbada Local Guardian Association Catholic School Students Transporters Welfare Union Parents Teaching and Non-Teaching Staff Kicherol Amada Archbishops of Imphal Vicar General Amadi Father Shingbu Thagat Pafong Dorakli Hauzik Ngasi Nongmagi Oiba Sanabagi Pauda
Humpusuba Under 17 Girls Interstate Subruto Mukherjee Football Tournament ngasidagi pangthokpa hokre. Ngasi nungtil Khumban Lampak Sports Complex ki Man Stadium da sanakiba tournament asigi ahanba ligta Nilamani English School Imphal West ki sanaroi Kalpana na Panjil Taru Mulun Sen na Panjil Mari Balma amasung Linda Kom anina Panjil ahum Lal Chanda amadi Thoithoi anina Panjil ani aduga TH Remina Panjil amaga Chanduna Boro Bekra Higher Secondary School Ziribambu Yamna Lakchana Panjil Kunmathoi Sinoda Maithiba Piki Chathariba Football Tournament asigi ngasi sanakiba ani shuba liktana Poirei Khongjil High School Imphal East nasu Bukpi Government High School Federal Bu Yamna Lakchana Panjil Taranithoi Sinoda Maithiba Piki Match asida Mai Pakraba Poirei Khongjil High School Imphal East ki sanaroi M Promilana Panjil Mari L Kipgena Panjil Ahum KH Nirmalana ani aduga NZ NG Pinku amasung K Wi-Fi na Panjil amamam chanbangamki Yas Department Manipur ki meeting makada chathariba football tournament asida Manipur ki tongan ba district taramathoida gi lakpa school singna league match singda lamba tauna baga loinana hayeng makhata ba league match mari sanaragani Kunsuba S Birendra Singh Memorial Super Division Football League Tournament SKYC Awang Sekmai Mai Pakre ngasi Kumalampak Artificial Turf Ground da sanakiba Football League Tournament asigi nipan suba match da SKYC Awang Sekmai na BMSC Taupung Khokpu Panjil Manga anida maithiba piki match asida Mai Pakraba SKYC Awang Sekmai gi sanaroi Chungmai Anand Kinesh Newton amasung Robert na match ki Mari Kuntra Manga Nifunithoi Nifumari amadi Marfu suba minute singda Panjil amamam chankibaga loinana Maithi Hauraba BMSC Taupungko ki Panjil ani aduna match ki Kuntra Taruk amasung Nifunipan suba minute singda Rustam na chanki Chatharakliba League Tournament asigi ngasi sanakiba mapan suba ligta YDO Konjeng Lamdeong Laikaina Sanaroi N Olena match ki Kuntra mapan suba minute Panjil ama chankraba matung Chik Chazingi Sanaroi K Amarjit na match ki humdoi suba minute Panjil amaga chanduna match asi draw taki match asigi Yangkhainipan suba minute YDO Konjeng Lamdong Laikai gi goalkeeper Y Dinesh na sanabagi chatna kangnon thugaina sanarubadagi center referee na red card piduna sanaroi asi makata na match asida sanahan kidre Imphal West District Football Association ki micheng makada football team taruk na saruk yaduna chatharakliba Super Division League asigi tara amadi taramathoi suba league sing tha asigi tangkun ga mangada sanaragani East Zone Sainik School Sports and Cultural Festival Championship ki hockey masana ngasidagi sanaba haukre ngasi Sainik School Imphal yumbu oiduna Khumban Lampak Astro Hockey Ground da pangthokpa haukiba championship asigi ahanba ligta Sainik School Purulia West Bengal gi sanaroi Sobham Singhana match ki 39 suba minute ta chankiba match asigi amata ngairaba Panjil aduna yumbu Sainik School Imphal bu Panjil ama sinoda maithiba piki championship asigi ngasi nuktil sanakiba ani shuba ligtana Sainik School Golpara Assamna Sainik School Pungalwa Nagaland bu Panjil taret sinoda maithiba pibangamki match asida Mai Pakraba Sainik School Golpara Assam ki sanaroi Ghanashyam na Panjil Mari Dhritiraj na Panjil ani aduga Shurjit Kumar na Panjil amaga chanki Hockey League Championship asida notice ki manung chanalaiba Sainik School ki team Mari na sarukyari hayeng sanagadaba ahum shuba ligta Purulia amadi Golpara team ga Mari suba ligtana Imphal amasung Pungalwa ani sanaragani Tarasuba Imphal East District Shooting Competition 25 meter sports pistol ki masana ani sanaba loikre ngasi Kumalampak Sports Complex ki shooting range sa sanakiba 25 meter sports pistol NR women's individual ki final da Imphal West District ki sanaroi KH Grabita Devina point chamaga nifu ga humdoi fanglaga gold medal aduga district asima ki sanaroi S Premila Chanuna point marfutaraga nithoi fanglaga silver medal lobangam chatharakliba competition asigi ngasi sanakiba junior women's 25 meters sports pistol NR individual ki final dana Imphal East District ki Punam Angomna point chaniga kun fanglaga gold medal aduga Imphal West District ki Sanaroi KH Gravita Devina point chamaga nifumdoi fanglaga silver medal lobangam ki
Imphal East District Rifle Association sinduna tha asigi tang kun ka manga fawba chathagadaba competition asida nupa shooter kuntra mathoi amasung nupi shooter kun ga humdoina punna shooter humpuma thoina tongan tongan ba shooting gi masana singda athoi ahen tanari Anisuba Oinam Charlie Singh Memorial Chahi Yankhai Amadi Humpu Mathaki Likam Knockout Kendra Wise Kang Tournamenta Wangoi Kendra Kangkut Mai Pakre Lamdamasigi Leihauda Ningsing Bangamdraba Matamdagi Hauduna Sanaba Laklaba Kang Mashana Sibu Yokatuna Thamnanabagi Pandamda Social Worker Oinam Romena Mahaki Apopagi Mingda Kachaba Kang Tournament Asida Kangkut Tarago Humdoina Group Mari Thokna Khaidok Laduna Lik Match Singda Akan Balamba Taunari Ngarang Singjamai Chinga Mathakta Laiba Singjamai Kangkut ki Kangsangda Sanakiba Tournament asigi Mari Suba Match asida Wangoi Kendra Kangkutna Thangwaiban Kendra Kangkut Bibu Panjil Chamaga Kunmathoi Tarada Maithiba Piki Singjamai Kangkutna Sinduna Chatharakliba Kang Tournament asigi Hayeng Sanagataba Manga Suba Likta Khundrakpam Kendra Kangkut amadi Singjamai Kendra Kangkut bi ani lamba taunaragani Arabada bulletin as headlines of Manamyam the Thamjari. State Academy of Training Manipur gi Housing Director General Oiriba IAS Officer Thaithulung Pamai Senja Thunda Tobugi Maralda Vigilance and Anti-Corruption Police na Phare. Standard Robot School gi boarding the Mahiroi Nupi Macha Ama Lekidaba Adugi Achumba Wayel Lengak na Puthokpi Uhaina Mafam Kayada Wakat Nifam Phamkre. Minister T.I. Shyam Kumar Bu MLA Famdagi Lauthok Hanabagi case da Kutinjalaroi Haina Manipur High Court na YLP Kidre case asi Speaker gi Tribunal da Hankragani. Miyoi Kharana Asaba Bank Chalan Sijinaduna Mayailambi College da Ming Changadaba Mahiroi Chatret Romdagi Lupa Lakh Kunrom Khongat Khraga admission Tauramdre Haina KSA na Phongdorakli. Labor law mapung phana chatna handuna sinmi singda matam chana kanaba sing phanghananaba Labor Department ki thomi singna angamba thakta hotnabiu haina Chief Minister Nongthaba Birena phongdokre. Amasung kumja English ngani mapan gi July gi tangkun ga humdoida khwairambal kaithelda nungtil popopta lekidraba TI Shrabina amasung CI Sanjit ki tara suba ningshin thauram ngasi pangthokre.